ꯌꯥꯝ ꯐꯩ ꯃꯣꯏꯒꯤ ꯂꯣꯏ ꯈꯣꯠꯇꯣꯛꯑꯀꯥꯟꯗ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯊꯝꯕꯤꯔꯝꯃꯦ ꯃꯨꯛꯕꯥꯡ ꯇꯧꯅꯕꯅꯦꯅ ꯄꯥꯟ ꯏꯔꯣꯝꯕ ꯑꯃꯒ ꯐꯖꯅ ꯁꯦꯠꯊꯔꯛꯑꯒꯦꯁꯦ 찍어! ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯝꯕ ꯑꯃꯒ ꯄꯣꯛ ꯃꯈꯣꯡ ꯊꯣꯡꯕꯒ ꯍꯥꯏꯕꯗꯣ ꯐꯖꯅ ꯉꯧꯔꯦ ꯐꯖꯅ ꯀꯪꯅ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯆꯝꯐꯨꯠ ꯆꯥꯅ ꯄꯥꯏꯔꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ 이러면 이제 하자. ꯌꯥꯝꯅ ꯍꯥꯞꯅ ꯌꯦꯟꯅ ꯗꯤꯖꯥꯏꯟ ꯍꯥꯞꯄꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯩꯗ. 좀 하워. 진짜 안 파이. 싸움 건드려. 믹스다고 해 머루 것이. 힘을 좀 똑같이.
이까지 다 하우더바 Mèo răng mày chậm thì mình rồi mix toxingas 잠깐 쳤는데 하고가 손들이
Ketukantoya. Này mình cái tao để nhà đây. Quả có gì mà sợ. Mẹ mà đi chào rồi mấy video chia sẻ đến tôi ghé. Tôi video ngày video mẹ. Bye bye.